तारक अपडेट Rahul Gandhi na Meitei Kuki Naga amasung Pangal Mehutsinga unaduna Wari Unnakhre Manipurdadi Independence Day ki chap chaba wahanthok freedom haibadu fangdana leiri Rahul Gandhi Ngarang Independence Day numit Congress luchingba Rahul Gandhi na Delhi da leiriba Meitei Kuki Naga amasung Pangal Furuki Mehutsinga unaduna Wari Unnakhre hauji Manipurda irang thokliba marak asida Furupsing asigi Mehutsinga punna faminaduna center ki saknaiba political figure amaga Wari sanaba ahanbani Opposition leader Rahul Gandhi na mahaki tweet ta phongdorakpa warolda Delhi da leiriba Meitei Naga Kuki amasung Pangal Furuki Mehutsinga unaduna Wari sanabada Manipurda mamang chahidagi irang asi tholakpadagi nungsi chanaba marup mapang kaya setna khainakhibagi nungaitaba amadi irang asina maram oiduna community sing asigi mioi singi pukning wakhalda leita daba nungaitaba thoale haina phongdongnarakhi hairi thajaba yaba pawgi likhun amagi matung inna Congress luchingba Rahul Gandhi ga unakhiba aduda furup sing asigi mihut nipan saruk yakhi Manipurda thokliba irang asina mayok nariba khudongchadaba kayagi matangda kupna khana nainakhi Rahul Gandhi ki tweet ta phongdorakpagi matung Mehutsinga adugi maikaidagi Manipurda irang hek thorakpadagi thengnariba thammoi sokningai oiba thokdok wathok kayagi matangda phongdokpaga loinana irang asina maram oiduna machil manau mari mata amadi maru mapang sing khaina Sena khibagi awaba kayagi matangda ningamdaba wafam kaya phongdoknaki adumapu mifam aduda saruk yakhiba Mehutsing mamingna chingbasing phongdokpidana bahaijaraki Housing Manipurda oiriba phibam asina maram oiraga makhoigi maming matha phongdokluba matamda makhoida kari tholakadage tammangamdaba phibam ama leibana makhoigi maming phongdoktanaba khangankhibani mifam aduda kari makhatana khanakhibagi haibagi pawgi source asida phongdorakhide hairi Manipurda khundaminariba furup singi Mehutsing asigi apambasing khangdoknaba mifam asi pangthokpani haibaga loinana athuba matamda Manipurda santi hanjilaknaba warasin ama puraknaba hotnaba mathau tare Rahul Gandhi ga community singi Mehutsinga unakhiba asimangni irang asina soalaba community singi marakta makhatana wari sanaduna warasin ama puraknabagi lambi ama yatpani haina lawba yai haina su phongdorakli Amaramda Mehutsinga asiga unaraba matung Rahul Gandhi na Prime Minister Narendra Modi da irang thokliba Manipurda chatuna warasin puraknaba lokhatpa yaba thabak lokhatnaba appeal tawkhre loinana leibak asina Independence Day thoram harau taramna pangthoknarabasu Manipurdadi ngasisu aki tujungbagi phibam amada adumak leibana Manipur miyamna Independence Day gi chap chaba wahanthok freedom haibadu fangdana leiri maram asina Prime Minister na athuba matamda Manipurda chatpaga loinana center amadi state government na lamdam asigi irang asigi warasin puraknaba hotnagadabani haina su Rahul Gandhi na phongdokhre tarakpa update nupi gi kai khumnaba manghanbagi thabakta chenaba miyoi amata lenga asina lemna tharoi PM Modi Leba asida sungarang India gi humfutara nipan suba maning makha tamlakpa numit ki thoram pangthokhi New Delhi gi Red Fort pangthokpa thoram amada Prime Minister Narendra Modi na India gi machu ahum gi firal chingkhatuna pahenki Indian Navy Indian Air Force amadi Indian Army ahum gi Guard of Honor okhi Red Fort ta Independence Day ga mari lenana miyam da wangangla duna Narendra Modi na haikibadi nupi angang sing da chathaba crime sing maru oina nupi gi ikai khumnaba manghanbagi thabak tawbada chenaba miyoi amata ma ki lenga asina lemna tharoi haina phongdokhibaga loinana nupi da hen power pibagi matangda palladuna Narendra Modi na hai thabak tawriba nupi singna angang unabagi suti lawbagi matam chaigol daragani thoidagi chaigol kumanga da sangdokle ana layengi lamda hena khumang chausinnaba pandamda lakadoriba chahi manga asida leiba asida leiriba Medical College singda medical tambagi seat masing lising humfudara manga hengalagani hojik chahi tara asida seat masing lak amarom hengatkre seat lising humfudara manga amaga amuk nauna hengat kadawriba asina India macha kaya ama mapalgi leibak singda medical tamlaba honabada awaba kaya mayongnaba amadi senpham kaya mapalda chalibasi thangbang amlaba khongthang asi lokhatpani haina PM Modi nam haikhi PM Modi na makhata na haikibada yumlona balaibak Bangladesh ta thokliba thawdo asibu India na lumna lawbaga loinana athuba matamda hanagi fibam da hanjilakani haibagi thajabalai mafam aduda leiriba India macha sing maru oina Hindu amadi atopa kanglup ki miyoi singi safana bagi damak India da leiriba miyoi crore chamagani funa makhoi gi damak khalli haikhi makha tarakpa update asidi pauning khol dagi lokhocherake Lansida Central Lengang no Tongsindrabadi Athubada Lansi Loigadra Khali, Manipura Hujik Tholi Bakang Lubanigi Lanasi Kaidongai Loigani Haibakanana Suhaibangam De, Lansina Maram Oiraga Kuki militant terrorists in the Mayumakai Main Hadok Pikrabagi Lanjena Duna, Mioikea relief camp the Janga from Lauduna Wana lady, Mioikea Su Sikre, Asiba Migi Hakchang Polang Pangdabadagi, Satnabigi Matung Inna, Pangong Namhut Sinduna Matomangam Pau Pangtuknari, Asuk Tam Tikrabalanasi, Meitei Di Mangjong Kangau De, Amadi, Asum Natorkani Haibasukanana Sukhanaru De, Adubu,
mabuk phatraba mihing chaba saramchat chatpa mapal lamdagi changlakhiba Kuki narco terroristsingna matam sangnadagi plan tawraga makhoigi oiba separate administration taladuna Meitei khulsingda landarakpa horakhi Kuki narco terroristsing asina Meitei gi khulsingda bom yauna nongmai kapsinduna Meitei bu tanthongna bo honarakpada Meitei di iting tingna karisu khandana leirubana makhoiga mayoknabagi pangal leitabana lanjenarakhi lanjenarakba matungda Meitei na leiramba mafamsing Kuki singna dominate tawkhi hojing Meitei amata Chuchanpur More Kangpokpi amadi Sengmaila na chatpa yadre Kuki ga Meitei ga unaba yadre Kuki na khundaba mafamda Meitei soibadagi changlurabadi siba natana tai leite tampaki mafam khara natana chingkhong singya da taba mioi kaya lansigi chaitheng khangduna leiri asu kuiraba lansida lenga ama leina Kuki narco terrorist singi mathakta karisu tawba ngamde Kuki MLA tarana phongna narco terrorist sing saugatuna leiri lengangna masida khangjin usinadana leiri aduna lansi kaidongai loigani haiba ngamdri lansida center lengangna tongsindrabadi athubada lansi loigadra khalli